Matam kuina courta case panduna laibadagi thabak thoram sing pangthokpa ngamdana lakhiba lamdam masagi maming lairaba regional political party Manipur People's Party MPP gi general body meeting amasung anoba president Khannaba gi Meekhal asi Pangthokkhre Party manungda matam kuina chayatnaba laibadagi court yongnarakuna case tawnakhiba adu High Court of Manipur na case loishinduna yetnaba loishinkhibadagi ngasi General Conference Management Committee MPP gi meeting makhada Imphal gi GM Hall da General Body meeting amadi nauna President Khannaba gi Meekhal Pangthokhibani General Conference Management Committee MPP gi convener Dr. K Muktasana na phongdokhibada Panduna lairamba case loishinduna haukiba kumja Listengani kunmari gi December 13 High Court of Manipur gi maikaidagi Chief Electoral Officer na Returning Officer oiraga President Khannaba Meekhal Pangthoknaba khangalakibani CEO na amuk Election Commission of India gi matung ina President Khannaba gi Meekhal asi Register of Cooperative Societies Manipur da sinarakibani Register of Cooperative Societies Manipur na ayaba pirakpadagi ngasigi General Body meeting amasung President Khannaba gi Meekhal Pangthokpani General Body mifamda hauzik oirakliba Manipur gi fibam gi matangda Khannaba ga loinana lakadawriba Assembly Meekhal da karamba miyoi singbu MPP gi mirep oina puthokadage haina sukhanaki MPP asi tangkak ahum lak state asida laingak paiba yawramlaba ariba regional political party amani haujiksu matik traba miyoi sing mirep oina puthoktuna Meekhal thengnaraga lamdam asigi irang loishnaba amadi lamdam asigi ngamkhai ngaknaba hotnabada chap chaba thodang logani haiki कोई मतलब खरा केस अमखक लोचनदबदगी कोई फुल फ्लेजेड प्रेसिडेंट से खनमंगमदुना लाखपनि रोहौगिबा डिसेंबर की तांग 19 फाउगी मनुंगरा फुल फ्लेजेड प्रेसिडेंट से खल्लोयना ऑनरेबल हाई कोर्ट ना डायरेक्टिव्स म पिबिरे मदद पल्लीबसी चीफ इलेक्टोरल ऑफिसर मणिपुर दा रिटर्निंग ऑफिसर की थबक से तौरगा पांथो हाइबने अदु चीफ इलेक्टोरल ऑफिसर मणिपुर मधु बीसीआई इंस्ट्रक्शन अमगी मतुंगिने पांथोक ngamaro ena review lakpadagi amu January की तांग 23 दा ऑनरेबल हाई कोर्ट ने एक डायरेक्टिव अमदा रजिस्टर ऑफ सोसाइटीज मणिपुर ना February की तांग 2025 सिबावगी मनुंगदा फुल फ्लेजेड प्रेसिडेंट से पांथोवायदा डायरेक्टिव्स अमगा पिरै मदुसु रजिस्टर ऑफ सोसाइटीज ना मखोइसु पॉलिटिकल पार्टी ओइबनिना मखोइगी रजिस्टर बॉडी नति ना पांथोक ngamaro हायरकदगी मे की तांग 13 दा ऑनरेबल हाई कोर्ट ने डायरेक्टिव्स अमु पिबिरै मदुदा हाइरिसि स्टेट रिटर्निंग ऑफिसर मणिपुर पीपल्स पार्टी ओइना लेजरिबा एसआरओ सिगी मखादा फुल फ्लेजेड इलेक्शन से कंडक्ट तौरोना सिनाबिरकदगी conference pangthokpani ngasigi thoram asi maruoina general conference party sigi oiba general body tragana general conference haiba si pangthok chagani ahanbada full fledged president election ji pangthokadabani adana Manipur People's Party oina leramba court leramba che na khojima oina loisalo mutinga anaki full fledged president ji pangthok chagadami pai pusing thambiramba khungul liklam duda hanna satpangamduna Manipur ge lengak londa saruk yaba ngamnana ba thauna amusung ting puthokuna miyam gi damakta pangal leina thengnagani haiba wafamsi thamjari